DM University ki makada leiba college singi mahiroi sing ngasi DM University ki A block mamangda kongjang sangsin krai kongjang adu ngasi ayuk pung 12 rom taba matam aduaida hauduna changsin khibani mai thabduna kongjang sangsin bagi paw hek phangbaga mafam aduda Imphal West District Police ki makok thongba police official sing lakduna yengsin khi loina na mai Manipur Fire Service ki kangbu masulaktuna mai chakpa adu muthat khi Kongjang aduga mari leinana DM University Mairoi sing na phongdorpada DM University ki makada leiba college sing students union election athuba matamda pangthokadabani University asigi awatpa din sing athuba matamda hapkadabani Mairoi singi khandaba amasung matik chadaba vice chancellor amasung register lokthokuna matik chaba oina thambiu Mairoi sing na mamang chai ki November thagi election pangthoknaba kayarak khanna taksinduna laklabasu hauji fawba mana tasinadaduna leiriba si laibak thibani Education Minister unabaduna wari sanara faw mari leinaba singi hauji fawba election tawdana thamliba si tawbiganu DM University asi university onthokraba matung awatpana pik thanduna lakli DM University ki awatpa leiriba sing asi athuba matamda mari leinaba singna yengsinduna awatpa leiriba si menkhana bohona biu Karigumba Mairoi sing na hariba wafam asi na thaiduna thamlagadi makhada na makhal makha kya gi khongjang sangsingani haiki Mangthakta November dagi horaga student union election je pangthokpiyo haijabani sida tasanadaba DMU ki university ki authority singja magi right later ba moina notice amda thokpa ngamdreba si poje mathak thongba home dagi adagi chief minister dagi pot lakti ba moi notice amda thokpa ngamdri film ni bleje commissioner dagi yaba pirakre em dagi yaba pirakre adugi matungda akoi satra mem sambamna bam phawreba haidi karamba authority da ngangnaraga akoi union election je pangthokpiduna habi akoi ngawrba amanong bol kaution sida sakana sanabir bilya je akoi ngawreba adudagi hongrubal leitana satra Lagang asi BC unajagi haibani restaurant jagi out of session leiba matik chaba BC restaurant hapiu restaurant ju regular portionte aduna masigi irang ki tholak lebani athu matamda akoi ki chatra gi apamba union election japang thok pidraba taragadi akoi makhata na BC restaurant boycott tawjagani aduga awatpa university ki dinsing hapirak taba taragadi akoi makhata ba makhan makha kya gi hok jangjalak